137 ꯑꯣꯏꯔꯤꯕ ꯃꯌꯥꯝꯅ ꯃꯌꯥꯏ ꯂꯝꯕꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯉꯔꯥꯡ ꯅꯍꯥꯟꯇꯁꯨ ꯑꯩꯈꯣꯏ ꯄꯤꯁꯨꯝ ꯊꯣꯡꯒꯤꯗ ꯂꯝꯕꯤ ꯁꯦꯝꯗꯕꯒꯤ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯊꯣꯛꯑꯒ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯑꯃꯁꯨ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯧꯖꯤꯛꯁꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 137 ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯃꯌꯥꯏ ꯂꯝꯕꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯏꯝꯐꯥꯜ ꯃꯌꯣꯟ ꯀꯩꯁꯥꯝꯄꯥꯠꯇꯒꯤꯅ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯐꯥꯎꯕ ꯌꯥꯔꯤꯕ ꯂꯝꯕꯤ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯂꯝꯕꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯤꯕ ꯁꯟꯗꯝ ꯕꯤꯖꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯇꯥꯡ ꯇꯥꯔꯤꯛ 13ꯀꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯀꯛꯅꯕ ꯅꯨꯃꯤꯠ ꯍꯥꯏꯕꯁꯤ ꯂꯩꯇꯅ ꯑꯩꯈꯣꯏ ꯕꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯣꯡꯖꯪ ꯀꯟꯖꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤ ꯑꯣꯖꯥ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔ 8ꯀꯤ ꯑꯣꯏꯕ ꯂꯝꯕꯤꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯁꯦ ꯀꯩꯁꯥꯝꯊꯣꯡ ꯀꯦꯟꯗ꯭ꯔ ꯅꯧꯔꯤꯌꯥ ꯄꯥꯈꯪꯂꯥꯛꯄ ꯀꯦꯟꯗ꯭ꯔ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔ ꯃꯌꯥꯡꯐꯥꯟ ꯀꯦꯟꯗ꯭ꯔ ꯍꯤꯌꯥꯡꯂꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯇꯦꯛ ꯑꯃ ꯌꯥꯎꯔꯤ ꯋꯥꯕꯒꯥꯏ ꯀꯦꯟꯗ꯭ꯔ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔ ꯆꯠꯂꯤꯕ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯐꯕ ꯂꯝꯕꯤ ꯍꯥꯏꯕ ꯃꯇꯦꯛꯁꯤ ꯀꯔꯤꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯋꯥꯕꯒꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯐꯥꯟ ꯀꯦꯟꯗ꯭ꯔꯒꯤ ꯑꯅꯤ ꯂꯣꯟꯅꯕꯒꯤ ꯊꯣꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯇꯦꯛꯁꯤꯃ ꯃꯌꯥꯏꯗ ꯄꯣꯜꯍꯣꯜ ꯑꯃꯗꯤ ꯂꯩ ꯁꯤꯒꯤ ꯃꯇꯦꯛꯁꯤꯃ ꯃꯉꯥꯏꯔꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯦ ꯌꯥꯎꯅ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯡꯃꯥꯏꯖꯤꯡ ꯊꯣꯡ ꯍꯦꯛ ꯂꯥꯟꯊꯔꯛꯄꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡꯊꯥꯡ ꯊꯣꯡ ꯑꯗꯒꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡ ꯄꯤꯁꯨꯝ ꯁꯣꯟ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯤꯌꯥꯡꯊꯥꯡꯁꯤꯗ ꯂꯝꯕꯤꯁꯦ ꯂꯧꯈꯠꯄ ꯌꯥꯕ ꯂꯝꯕꯤꯁꯦ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯁꯤ ꯅꯨꯡꯇꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯀꯥꯕꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯃꯗꯤ ꯑꯅꯥꯕ ꯄꯨꯈꯠꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯃꯌꯥꯏ ꯂꯝꯕꯤꯗ ꯂꯧꯈꯠꯄ ꯌꯥꯕ ꯂꯝꯕꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯇ꯭ꯔꯦ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯃꯨꯔꯧꯗ ꯀꯣꯏꯂꯥ ꯑꯌꯨꯛꯀꯤ ꯄꯨꯡ 9-10ꯗ ꯊꯥꯔꯝꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5:30ꯗ ꯀꯥꯏꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯈꯕꯔꯗꯁꯨ ꯌꯥꯝꯅ ꯌꯥꯎꯈꯤ ꯃꯁꯤ ꯃꯗꯨꯗ ꯋꯥꯛ ꯄꯥꯏꯕꯤꯔꯤꯕ ꯊꯤꯀꯥꯗꯥꯔ ꯑꯣꯏꯒꯦꯔꯥ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯦꯔꯥ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯣꯖꯥꯀꯣ ꯃꯁꯤ ꯁꯦꯝꯕꯤꯗ꯭ꯔꯦ ꯌꯥꯝ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯌꯥꯏ ꯂꯝꯕꯤꯁꯤ ꯃꯇꯦꯛ ꯄꯣꯜꯍꯣꯜ ꯈꯔ ꯃꯦꯜꯂꯝꯕ ꯑꯀꯨꯠ ꯑꯇꯣꯡꯅ ꯂꯦꯚꯦꯜ ꯃꯥꯟꯅꯗꯕ ꯀꯥꯏꯔꯤꯕ ꯖꯒꯥꯗꯨ ꯈꯔ ꯃꯦꯜꯂꯝꯕ ꯇꯣꯛꯈꯤꯕ ꯂꯝꯕꯤ ꯍꯥꯏꯕꯁꯤ ꯑꯣꯖꯥ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯖꯟꯕ ꯇꯥꯔꯦ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯣꯠꯁꯤ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯃꯌꯥꯗꯗꯤ ꯀꯣꯏꯂꯥꯗꯤ ꯁꯣꯏ ꯊꯥꯒꯦꯗꯤ ꯍꯥꯏꯔꯛꯑꯅꯤ ꯏꯂꯦꯛꯁꯟ ꯌꯧꯗ꯭ꯔꯤꯉꯩꯒꯤꯗꯤ ꯀꯣꯏꯂꯥ ꯊꯥꯗꯕꯒꯤ ꯀꯜꯆꯔ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯁꯦꯡꯅ ꯆꯠꯅꯔꯤ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯂꯝꯕꯤ ꯁꯦꯝꯗꯕꯒꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔ 8ꯁꯦ ꯑꯃꯨꯛꯇꯪ ꯗꯣꯟ ꯃꯥꯟꯅꯗꯕ ꯄꯨꯟꯁꯤꯟꯕꯤꯔꯒ ꯁꯦꯝꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯀꯥꯏꯕ ꯂꯩꯕꯅ ꯍꯥꯏꯕꯗꯣ ꯑꯣꯖꯥ ꯑꯃꯇꯪ ꯊꯝꯕꯤꯌꯨ ꯔꯥꯀꯦꯁꯅ ꯉꯥꯡꯕꯗꯨꯗ ꯑꯗꯨꯝ ꯑꯟꯁꯥꯔ ꯃꯌꯥꯝꯁꯨ ꯂꯣꯏ ꯌꯥꯎꯔꯕꯅꯤꯀꯣ ꯂꯝꯕꯤ ꯊꯣꯡꯒꯤꯁꯤ ꯇꯁꯦꯡꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕ ꯐꯥꯎꯗ ꯇꯟꯖꯜꯂꯛꯑꯦ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯆꯥꯎꯈꯠꯄ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ 21st centuryꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯖꯤꯗꯁꯨ ꯃꯧ ꯂꯩꯔꯒꯁꯨ ꯁꯤꯗꯩꯗ ꯀꯝꯃꯨꯅꯤꯀꯦꯁꯟ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯥꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯂꯦꯟ ꯀꯝꯃꯨꯅꯤꯀꯦꯁꯟ ꯏꯌꯥꯔ ꯀꯝꯃꯨꯅꯤꯀꯦꯁꯟ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗ ꯂꯣꯏꯅ ꯌꯨꯝꯐꯝ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯃꯅꯤꯄꯨꯔꯒꯨꯝꯕ ꯄꯦꯔꯤꯐꯦꯔꯤꯗ ꯚꯥꯔꯠꯀꯤ ꯂꯩꯕ ꯀꯩꯅꯣ ꯁ꯭ꯇꯦꯠ ꯑꯃꯗꯗꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯁꯤ ꯔꯣꯗ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯊꯧꯗꯥꯡ ꯄꯨꯔꯤꯕ ꯄꯣꯠ ꯑꯃꯈꯛꯅꯤꯀꯣ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯗ ꯊꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯀꯩꯅꯣꯅꯤ ꯄꯛꯆꯤꯡꯗ ꯀꯩꯅꯣ ꯑꯗꯨꯝ ꯆꯤꯡꯅꯔꯕꯅꯤ ꯊꯑꯣꯏꯅ ꯂꯣꯏꯅꯃꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯃꯗꯤ ꯐꯩ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯁꯤꯜꯂꯛꯄꯀꯣ ꯑꯗꯨꯅ ꯃꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯂꯩꯅꯕ ꯀꯩꯅꯣꯁꯤꯡꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯂꯤꯗꯔꯁꯤꯡꯅꯀꯣ ꯀꯦꯟꯗ꯭ꯔ 8ꯀꯤ ꯂꯤꯗꯔꯁꯤꯡꯅꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯣꯏꯒꯤ ꯗꯥꯏꯇꯅꯤ ꯍꯥꯏꯕꯅꯤꯗ ꯇꯁꯦꯡꯅ ꯑꯗꯨꯒ ꯃꯌꯥꯏ ꯂꯝꯕꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯄꯣꯠꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕꯗ ꯃꯃꯤꯡ ꯏꯠꯁꯦꯞꯁꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯅꯤ ꯃꯌꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯚꯦꯂꯤꯁꯤꯒꯤ ꯃꯌꯥꯏ ꯇꯥꯕ ꯂꯝꯕꯤ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯃꯁꯤꯒꯤ ꯏꯝꯄ꯭ꯔꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯗꯣꯏꯅꯤ ꯅꯥꯀꯟ ꯅꯥꯀꯟꯒꯤ ꯂꯝꯕꯤ ꯊꯣꯡ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗꯣꯏꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯂꯩꯍꯟꯒꯗꯧꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗ ꯊꯥꯏꯅꯗꯒꯤ ꯑꯆꯧꯕ ꯀꯩꯅꯣ ꯃꯁꯤꯒꯤ ꯀꯩꯅꯣꯃ ꯔꯣꯜ ꯑꯃ ꯂꯧꯔ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗ ꯑꯅꯥ ꯑꯌꯦꯛꯀꯤ ꯀꯔꯤꯒꯤ ꯂꯧꯃꯤꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯑꯃ ꯂꯣꯛꯇꯥꯛꯀꯤ ꯀꯔꯤ ꯄꯥꯠꯇꯒꯤ ꯀꯔꯤ ꯐꯥꯝ ꯇꯧꯕ ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯤꯇꯔꯦꯆꯔꯒꯤ ꯇꯥꯝꯗꯐꯥꯎ ꯌꯥꯎꯁꯜꯂꯛꯑꯦꯗꯅ ꯃꯕꯨꯛ ꯐꯠꯇꯕꯩ ꯆꯥꯡꯗ ꯃꯌꯥꯏ ꯂꯝꯕꯤ ꯃꯕꯨꯛ ꯐꯠꯇꯦ ꯀꯥꯏꯅ ꯍꯥꯏꯕ ꯂꯤꯇꯔꯦꯆꯔꯐꯥꯎ ꯌꯥꯎꯁꯜꯂꯛꯑꯕꯅꯤ ꯃꯥꯏ ꯃꯕꯨꯛ ꯐꯠꯇꯕꯩ ꯆꯥꯡꯗ ꯀꯩꯅꯣ ꯃꯌꯥꯏ ꯂꯝꯕꯤ ꯆꯞ ꯃꯥꯟꯅꯩ ꯀꯥꯏꯅ ꯇꯧ ꯑꯩꯗ ꯊꯦꯡꯅꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤꯗꯤ ꯄꯨꯔꯥ ꯍꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯔꯣꯛꯀꯤ ꯂꯝꯕꯤ ꯑꯃꯒꯤ ꯑꯣꯏꯔꯕꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯗ ꯋꯥꯍꯩ ꯑꯣꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯚꯣꯀꯦꯕꯨꯂꯔꯤꯗ ꯌꯥꯎꯁꯜꯂꯛꯄ ꯃꯌꯥꯏ ꯂꯝꯕꯤ ꯑꯁꯤ ꯍꯌꯦꯡ ꯋꯥꯏꯕꯧ ꯁꯨꯝ ꯍꯥꯏꯍꯧꯒꯗꯧꯕ ꯂꯩꯗꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯃꯩꯇꯩ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯀꯩꯅꯣ ꯂꯩꯗꯅ ꯁꯤꯅ ꯔꯥꯁꯇ ꯚꯣꯀꯦꯕꯨꯂꯔꯤ ꯅꯠꯇ꯭ꯔꯒ ꯐ꯭ꯔꯦꯖ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕꯒꯤ ꯃꯆꯥꯛꯀ ꯑꯣꯏꯔꯛꯄꯗꯣ ꯍꯌꯦꯡ ꯋꯥꯏꯕꯧ ꯃꯌꯥꯏ ꯂꯝꯕꯤꯁꯤꯅ ꯀꯣꯏꯂꯥꯁ ꯊꯥꯔꯕ ꯃꯇꯨꯡꯗ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯅꯠꯇ꯭ꯔꯒ
ꯀꯃꯑꯣꯡ ꯇꯥꯗꯕ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯂꯝꯕꯤ ꯃꯥꯜꯂꯤ ꯀꯥꯏꯅ ꯇꯧꯔ ꯑꯗꯨꯝ ꯂꯩꯍꯧꯒꯗꯧꯕ ꯐꯤꯕꯝꯕꯨ ꯂꯥꯛꯁꯤꯜꯂꯛꯑꯕꯅꯤ ꯀꯌꯥꯝ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯁꯤꯜꯂꯛꯑꯕ ꯄꯣꯠꯁꯤꯗ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯦꯇꯦꯟꯁꯟ ꯄꯤꯗꯕ ꯍꯥꯏꯕꯁꯦ ꯇꯧꯒꯦ ꯇꯧꯕꯅꯤ ꯑꯗꯨꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗ ꯀꯝꯃꯨꯅꯤꯀꯦꯁꯟ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯃꯔꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯋꯥ ꯁꯨꯡꯂꯧ ꯂꯧꯗꯕꯒꯤ ꯃꯑꯣꯡ ꯂꯥꯛꯑꯦꯀꯣ ꯍꯧꯖꯤꯛ ꯑꯗꯨꯅ ꯄ꯭ꯔꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯔꯤꯕꯁꯦ ꯈꯔꯒ ꯍꯦꯟꯅ ꯀꯟꯅ ꯍꯧꯍꯟꯅꯤꯡꯉꯤ ꯅꯍꯥꯟ ꯋꯥ ꯅꯨꯡ ꯐꯩꯗꯅꯒ ꯊꯤꯡꯖꯤꯟ ꯈꯣꯠꯆꯤꯟꯕꯗꯤ ꯈꯔ ꯑꯗꯨꯝ ꯑꯩ ꯍꯧꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯗꯦꯠꯂꯥꯏꯟ ꯄꯤꯔꯦ ꯑꯗꯨꯅ ꯊꯤꯡꯒꯗꯧꯅꯤ ꯀꯩꯗꯧꯔꯨꯅꯤ ꯃꯁꯤꯗꯩꯗ ꯑꯅꯥꯕ ꯄꯨꯈꯠꯂꯛꯑꯦꯀꯣ ꯃꯁꯥ ꯋꯥꯏ ꯁꯪꯗꯕ ꯄꯨꯈꯠꯂꯛꯑꯦ ꯑꯁꯤꯒꯤ ꯖꯥꯀꯤꯡꯗ ꯑꯗꯨꯝ ꯂꯝꯕꯤꯗ ꯂꯣꯏꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯃꯁꯥꯒꯤ ꯀꯩꯅꯣ ꯈꯤꯇꯪ ꯂꯦꯡꯕ ꯑꯣꯠꯄ ꯌꯥꯗꯕ ꯑꯦꯝꯕꯨꯂꯦꯟꯁꯇ ꯂꯥꯛꯑꯕꯗꯨ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯀꯩꯅꯣꯗꯨ ꯉꯁꯥꯏꯒꯤ ꯏꯚꯟ ꯀꯅꯥꯒꯨꯝꯕꯅ ꯁꯒꯣꯜ ꯇꯣꯡꯕꯒꯤ ꯀꯩꯅꯣꯁꯤ ꯁꯒꯣꯜ ꯇꯣꯡꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯐꯖ ꯈꯪꯕꯤꯅꯤꯡꯉꯒꯗꯤ ꯃꯌꯥꯏ ꯂꯝꯕꯤꯗ ꯑꯃꯨꯛꯇꯪ ꯁꯥꯏꯀꯜ ꯇꯣꯡꯉ ꯆꯠꯄꯤꯌꯨ ꯍꯥꯏꯕ ꯌꯥꯎꯔꯤꯅꯤꯗꯅ ꯑꯗꯨꯗ ꯁꯒꯣꯜ ꯇꯣꯡꯕꯒꯤ ꯀꯩꯅꯣꯁꯨ ꯁꯥꯏꯀꯜ ꯇꯣꯡꯉꯒ ꯃꯌꯥꯏ ꯂꯝꯕꯤ ꯊꯧ ꯀꯥꯟꯗ ꯈꯪꯅꯤ ꯀꯥꯏ ꯍꯥꯏꯅꯤ ꯂꯩꯗꯅ ꯑꯗꯨꯅ ꯃꯌꯥꯏ ꯂꯝꯕꯤꯗ ꯊꯧꯔꯨꯕꯁꯤ ꯉꯁꯥꯏꯒꯤ ꯀꯪꯂꯥ ꯄꯥꯠ ꯌꯧꯔꯀꯥꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔ ꯊꯧꯏ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯌꯥꯏ ꯂꯝꯕꯤꯗ ꯁꯥꯏꯀꯜꯒꯤ ꯃꯃꯥꯏ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯃꯆꯥꯒꯤ ꯃꯃꯥꯏ ꯁꯨꯝ ꯍꯥꯏꯈꯤꯕꯒꯤ ꯍꯦꯕꯤꯠꯇꯨ ꯅꯨꯡꯇꯤꯒꯤ ꯊꯧꯔꯛꯄꯗꯨꯅ ꯀꯩꯁꯥꯝꯄꯥꯠꯀꯤ ꯑꯅꯥꯝꯕꯗꯨ ꯌꯧꯔꯕꯒ ꯑꯗꯨꯝ ꯌꯨ ꯉꯥꯎꯕꯗꯧꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯐꯥꯎ ꯂꯥꯛꯁꯜꯂꯦꯒ ꯍꯥꯏꯁꯦ ꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯗꯨꯝ ꯑꯁꯦꯡꯕ ꯑꯣꯏꯔꯕꯅꯤꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯁꯤ ꯀꯩꯅꯣ ꯀꯨꯏꯃꯜꯂꯦ ꯀꯣ ꯉꯥꯡꯉꯛꯏꯁꯦ ꯈꯨꯗꯛꯇ ꯐꯠꯇꯕꯒꯤ ꯋꯥ ꯅꯠꯇꯦ ꯌꯥꯝ ꯀꯨꯏꯃꯜꯂꯦ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯆꯤꯟꯕꯁꯦ ꯑꯗꯨꯅ ꯃꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯒꯤ ꯂꯥꯛꯏꯕ ꯀꯩꯅꯣꯁꯦ ꯑꯆꯨꯝꯕꯅꯤ ꯑꯁꯦꯡꯕꯅꯤ ꯀꯣ ꯑꯗꯨꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯁꯦꯛꯇꯔ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤꯅ ꯏꯀꯣꯅꯣꯃꯤꯒꯤꯗ ꯑꯗꯒꯤ ꯏꯖꯨꯀꯦꯁꯟꯗ ꯑꯉꯥꯡ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯅꯥ ꯑꯌꯦꯛꯀꯤ ꯍꯦꯜꯊ ꯁꯦꯛꯇꯔꯗ ꯀꯔꯤꯗ ꯃꯁꯤꯅ ꯑꯆꯧꯕ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯀꯔꯤꯗ ꯄꯤꯔꯤꯕꯅꯤꯅ ꯃꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯁꯤ ꯈꯔ ꯍꯦꯟꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦꯅ ꯊꯝꯒꯦꯀꯣ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ